Ukraine amasung Russia gi Houjik Soknariba Lanfam Asigi tha ani henjilaklabani Houjik fawba Lanfam Asigi loisindana adumak leiri Russia nasu Houjik fawba Ukraine asi maithiba piba ngamdana leiri mayam pumnamakpu anoba video update amada amukka na taramnok seri ngasidi Houjik Soknariba Lanfam Asida lakliba development sing oirakliba Feebam Asigi Oiriba karamba maram sing leiribage haibadu punna miyeng tabinasi Russia gi leiriba military asi malem asida khwaidagi advance oiba military amani haiduna malem gi leiriba atopa country sing asina kinaramba makoida leiramba thajaba adu nongma gi adumak hanthaba helakli aduga Ukraine gi maikaidagi su Soknariba Lanfam asida defensive oiba maong amada leiramba adu hojik makoina Russia gi mathakta attack sathabasu hokre Russia na capture tawraba Ukraine gi mafam kaya ama Ukrainian army na amukka hanna makoina capture tawba ngamba mafam kaya ama su yaukre Ukraine hairiba country asina Russia gumlaba aduki matik military da world gi top rank ta leiriba country asibu hojik fawba defend tawduna capture tawhandana leiba ngamleba asigi yamna chawba maram asi USA amasung leiriba Europe ki atopa western countries singi support asina su yamna chawba maram amakhakni Houjik Ukraine gi leiriba forcing asigi damakta matik chaba Russia ga lanthengnaba ngamgadaba khulai kaya ama western countries sing maru oina USA na aduki matik yamba sangda warhandana supply tawduna thamkre khulai sing asigi manungda USA amasung leiriba western countries sing asina supply tawrakliba main page sing asi Ukraine gi leiriba forcing asigi kwaidigi effective oiba khulai ama hojik oiri masida sunatana America gi leiriba satellite sing asina Russia gi troops sing na leiriba position makhoina tawriba lalong pumnama adugi complete oiba information adu Ukraine gi leiriba forcing asida lepa leitana provide tawduna ngasi fawba Ukraine asi protect tawduna lakli aikoina I pauda Ukraine gi forcing na Russia gi general hardkre aduga Russia na capture tawkhraba mafam asi amukka hanna makhoina recapture tawkhre haiba wafam sing asi tariba asi karigumba USA gi masigi information asi yaudana di Ukraine gi leiriba hojiki resource asinadi kaidawnungde accept tawba ngamgadaba natte US ki satellite singna pirakliba information asigi mateng lawduna Russia gi general gi leifam kadaidano amasung Russia gi troops singna leiriba asi karamba mafamdano haibasi khangdoklaba matungda Ukraine gi forcing asina Russia gi lakliba forcing asida landaribani America na Ukraine da pangliba mateng asi khak nattana Russia gi oiba site gi sukari gi damakta hojik fawba Ukraine asi capture tawba ngamdribano haibadugi mata adu da su khara jingbinasi Russia hairiba country asi hojik makoigi oiba economy asi aduki matik yamna sothaba Feebam amada leiri maram asina mamal tangba advance oiba kusukalai sing asi Lanfam asi hek hawbadagi ngasi fawbada isin sizinaba udri Maruina Lanfam asi hek hawbadagi Russia gi site gi mamal tangba precision guided missile sing asi Ukraine da sizinaba haibasi pak thengnadri Precision guided missile asi launch tawnabagi damaktadi leiriba fighter jet sing asina awangba mafam amadagi target adu log tawraba matumda launch tawduna target adu chapchana hit tawba ngamba missile singni adubu hairiba missile sing asidi mamal yamna tangba oibana Russia na masigi mahutta precision guided missile nataba ahongba missile sing asi oina sizinari hairiba missile sing asidi launch tawnabagi damakta chapchaba target adu leitabanina fighter jet sing asi yamna nemna paitharaktuna makoina pamliba target adu tamna kapsinmani asumna nemtharaklingagi tanja asi lawtuna Ukrainian forcing na makoigi leiriba main base sing asina hairiba fighter jet sing asi kapthabada yamna chawba khudongchaba ama oiri maram asinani Russia gi advance oiraba fighter jet kaya ama Ukraine gi forcing asina kapthabagi paw aikoina taba fangliba asi aduga Russia na kaptharagliba missile sing asina makoigi target adu pandabida misam sing panba masina chingba thawdosing asi thokliba asisu precision guided missile asigi mahutta precision guided missile nataba target leitaba missile sing asi thadaba asina su oiribani